ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕꯤ ꯀꯣꯝꯕꯤꯔꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯕꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯥꯃꯤꯕ ꯃꯇꯝꯗ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯁꯥꯠꯄꯤꯁꯤꯡꯒꯤ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯐꯧꯁꯨ ꯏꯁꯩ ꯁꯛꯅꯔꯤꯉꯩ, ꯁꯨꯝꯕꯜ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯅꯔꯤꯉꯩ, ꯆꯀ꯭ꯔꯤ ꯇꯛꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯟꯊꯧ ꯈꯦꯟꯖꯣꯡ ꯁꯪꯒꯥꯏꯗ ꯑꯋꯥꯡ ꯂꯥꯏꯖꯤ ꯆꯤꯊꯦꯛꯇ ꯃꯀꯥ ꯐꯟꯅ ꯃꯗꯣꯝ ꯇꯔꯛ ꯍꯧꯗꯨꯅ ꯁꯥꯠꯂꯤꯕꯤ, ꯁꯤꯡꯉꯦ ꯂꯩꯁꯛꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯀꯣꯝꯕꯤꯔꯩ ꯍꯥꯏꯕ ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯣꯂꯣꯏ ꯂꯧꯗꯨꯅ ꯊꯣꯟꯈꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯣꯝꯕꯤꯔꯩ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯞꯇ꯭ꯔꯤꯡꯗ ꯂꯁꯤꯡ ꯃꯔꯨ ꯍꯥꯞꯇꯨꯅ ꯃꯔꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯄꯗꯨ ꯄꯨꯡꯖꯥ ꯃꯁꯤꯡ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯕꯦꯝꯃꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯂꯣꯏꯁꯤꯜꯂꯣ." "ꯏꯃꯥ, ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯈꯔ ꯑꯁꯤꯇꯪꯒ ꯂꯣꯏꯁꯤꯟꯈꯤꯒꯦ." "ꯏꯃꯥ ꯇꯨꯝꯕꯤꯔꯝꯂꯣ, ꯑꯩꯁꯨ ꯆꯪꯂꯛꯂꯒꯦ." "ꯅꯪꯅ ꯑꯁꯨꯝꯅ ꯊꯦꯡꯅ ꯊꯕꯛ ꯁꯤꯂꯥꯡ ꯄꯥꯡꯕꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯇꯣꯏꯔꯦ. ꯑꯃꯨꯛ ꯅꯁꯥꯗꯨ ꯅꯥꯒꯅꯤꯀꯣ." "ꯏꯃꯥ ꯆꯪꯂꯤ, ꯏꯃꯥ ꯆꯪꯂꯤ, ꯅꯪꯁꯨ ꯆꯪꯂꯛꯑꯣꯀꯣ." ꯀꯣꯝꯕꯤꯔꯩꯗꯤ ꯂꯁꯤꯡ ꯃꯔꯨ ꯃꯟꯕ ꯑꯗꯨ ꯂꯣꯏꯔꯕꯗꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩꯗ ꯋꯥꯡꯂꯦꯟ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯁꯨ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯡꯂꯧ ꯑꯍꯤꯡ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯏꯅꯤꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯀꯣꯝꯕꯤꯔꯩꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯩꯁ, ꯀꯅꯥꯅꯣ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯕꯣ?" ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, "ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗ꯭ꯔꯅꯦ? ꯍꯣꯏꯗ, ꯑꯣꯏꯔꯝꯂꯒꯅꯤ. ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ?" ꯑꯃꯨꯛ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯊꯣꯡꯒꯤ ꯆꯔꯥ ꯑꯗꯨꯁꯨ ꯑꯋꯥꯡ ꯄꯥꯡꯅ ꯊꯣꯛ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯒ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯥꯡꯂꯦꯟꯒ ꯆꯠꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, "ꯏꯇꯥ, ꯂꯁꯤꯡ ꯃꯔꯨ ꯃꯟꯕꯒꯤ ꯃꯍꯨꯠ ꯆꯔꯩ ꯐꯤ ꯑꯣꯏꯅ ꯁꯥꯔꯕꯗꯤ ꯁꯦꯜ ꯐꯪꯕꯁꯨ ꯃꯗꯨꯅ ꯍꯦꯟꯒꯅꯤ. ꯐꯤ ꯑꯣꯏꯅ ꯁꯥꯔꯁꯤꯗꯅ." "ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ, ꯐꯤ ꯁꯥꯕꯗ ꯆꯪꯕ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇꯁꯨ ꯑꯩꯒꯤꯗꯤ ꯂꯩꯇꯦ. ꯅꯧꯅ ꯑꯃꯨꯛ ꯂꯥꯡꯈꯠꯄꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ. ꯁꯥꯕ ꯇꯥꯔꯕꯁꯨ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯨꯝꯂꯛꯇ ꯐꯥꯎꯗꯨꯅ ꯆꯠꯂꯦ ꯍꯥꯏꯅꯩ. ꯃꯗꯨ ꯂꯥꯏꯇꯤꯟꯗꯤ ꯃꯥꯟꯗꯦ. ꯍꯨꯔꯥꯟꯕꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯃꯇꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯀꯣꯝꯕꯤꯔꯩꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯒꯤ ꯁꯃꯤꯟ ꯐꯪꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯀꯣꯝꯕꯤꯔꯩ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯣꯝꯕꯤꯔꯩ, ꯀꯩꯊꯦꯜ ꯀꯥꯔꯨꯔꯤꯕ꯭ꯔꯥ? ꯉꯥꯏꯍꯥꯛꯇ ꯑꯁꯤꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯃ ꯁꯥꯈꯤꯁꯤꯗꯅ." ꯀꯣꯝꯕꯤꯔꯩꯅ, "ꯇꯥ ꯀꯣꯟꯗꯣꯝ, ꯀꯔꯤ ꯋꯥꯅꯣ ꯁꯥꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯁꯤꯗ ꯑꯁꯨꯃꯛ ꯍꯥꯏꯌꯣ." "ꯍꯣꯏ, ꯑꯗꯨꯁꯨ ꯌꯥꯏ. ꯑꯗꯣ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄ, ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯃꯇꯝ ꯐꯅꯗꯤ ꯀꯨꯏꯔꯦ. ꯑꯗꯣ ꯁꯤ ꯂꯧꯁꯤꯜꯂꯣ. ꯁꯤꯅꯥꯏ ꯆꯩ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯀꯥꯟꯅꯗꯨꯗ ꯑꯩ ꯂꯧꯕ ꯂꯥꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟꯗꯨꯝꯕꯅ ꯁꯤꯅꯥꯏ ꯆꯩ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩꯗ ꯄꯤꯔꯝꯂꯒ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯁꯤꯅꯥꯏ ꯆꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ꯫ "ꯀꯅꯥꯒꯤ ꯁꯤꯅꯥꯏ ꯆꯩ? ꯀꯅꯥꯒꯤ ꯄꯥꯎꯈꯨꯝ? ꯅꯪꯒꯤ ꯁꯤꯅꯥꯏ ꯆꯩꯁꯤꯒꯤ ꯆꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯅꯥꯏ ꯆꯩ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯍꯨꯟꯆꯦꯛꯂꯝꯃꯤ꯫
ꯂꯥꯡꯂꯦꯟꯅ ꯀꯔꯤꯅꯣ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯗꯨꯕꯣ ꯍꯦꯛꯇ ꯍꯨꯟꯆꯤꯛꯏ ꯍꯥꯏꯋꯥꯅꯤ ꯂꯥꯛꯑꯣ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯟꯕꯤꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗꯅꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯥ ꯂꯥꯡꯂꯦꯟꯒ ꯊꯣꯏꯅꯨꯒꯁꯨ ꯃꯗꯨꯗ ꯂꯩꯔꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯀꯣꯝꯕꯤꯔꯩ ꯀꯅꯥꯏꯗ ꯊꯝꯈ꯭ꯔꯦ ꯁꯨꯝꯕꯜꯗꯤ ꯊꯥꯡꯇꯣꯛꯍꯧꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯉꯥꯎꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯔꯤ ꯐꯔꯦ ꯊꯧꯔꯥꯡ ꯍꯧꯔꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯁꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯂꯥꯡꯂꯦꯟꯒ ꯊꯣꯏꯅꯨꯒꯅ ꯁꯨꯛ ꯄꯥꯏꯗꯨꯅ ꯐꯧ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯀꯣꯝꯕꯤꯔꯩꯅ ꯌꯥꯡꯀꯣꯛꯇ ꯐꯧꯃꯥꯟ ꯃꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯅꯩ ꯂꯥꯡꯂꯦꯟꯅ ꯏꯇꯥ ꯀꯣꯝꯕꯤꯔꯩ ꯉꯁꯥ ꯑꯌꯨꯛꯀꯤ ꯁꯤꯅꯥꯏꯆꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤ ꯈꯨꯝꯕ ꯇꯥꯔꯦ ꯆꯠꯂꯣꯗ ꯈꯣꯡꯕꯥꯜꯗ ꯍꯨꯟꯆꯦꯛꯈ꯭ꯔꯕꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯂꯩꯔꯤ ꯑꯦ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯅꯤ ꯇꯥ ꯃꯥꯟꯖꯕꯅꯤꯗꯅ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯅꯕꯗꯤ ꯀꯨꯏꯔꯦ ꯊꯃꯣꯏ ꯃꯔꯣꯜꯁꯨ ꯈꯪꯅꯖꯔꯤ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯅꯗꯕ ꯃꯉꯥꯏꯔꯦ ꯉꯔꯥꯡꯁꯨ ꯃꯍꯥꯛꯇꯣ ꯂꯥꯛꯇꯦ ꯃꯍꯥꯛꯄꯨ ꯎꯗꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯉꯁꯤꯒ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯊꯣꯏꯅꯨꯅ ꯃꯣꯍꯅ ꯁꯤꯡꯒꯥꯎ ꯂꯥꯛꯄꯤ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯇꯧꯗꯗꯤ ꯏꯪ ꯇꯞꯆꯕꯤ ꯃꯥꯜꯂꯒ ꯂꯨꯅ ꯇꯨꯃꯤꯟ ꯅꯨꯡꯁꯤ ꯁꯩꯍꯧꯍꯧꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯣ ꯀꯔꯤꯃꯇ ꯋꯥꯔꯨꯅꯣ ꯃꯔꯥꯏꯅ ꯂꯥꯛꯆꯁꯅꯤ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯗꯨꯒꯤ ꯀꯣꯟꯗꯨꯝꯕꯗ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯣꯟꯗꯨꯝꯕꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯃꯒꯅ ꯆꯪꯂꯛꯂꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯇꯨ ꯃꯁꯤ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯖꯍꯧꯔꯒꯦ ꯊꯣꯏꯅꯨꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣꯗꯩꯗ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯇꯜꯂꯕꯁꯨ ꯑꯩꯈꯣꯏꯒ ꯁꯥꯟꯅꯒꯦ ꯀꯣꯟꯗꯨꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯇꯥ ꯀꯣꯟꯗꯨꯝ ꯂꯥꯛꯄꯤꯔꯕ꯭ꯔꯥ ꯀꯣꯟꯗꯨꯝꯕꯅ ꯍꯣꯏ ꯏꯆꯥ ꯂꯥꯛꯆꯔꯤ ꯑꯗꯣ ꯀꯣꯝꯕꯤꯔꯩꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯊꯣꯏꯅꯨꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯅ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦꯀꯣ ꯀꯣꯝꯕꯤꯔꯩ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯗꯥꯏ ꯑꯩꯒꯤ ꯁꯤꯅꯥꯏꯆꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯂꯥꯡꯂꯦꯟꯅ ꯇꯥ ꯀꯣꯟꯗꯨꯝ ꯅꯪꯒꯤ ꯁꯤꯅꯥꯏꯆꯩꯗꯨꯗꯤ ꯑꯥ ꯈꯣꯡꯕꯥꯜꯗ ꯍꯨꯟꯆꯦꯛꯂꯝꯂꯕꯅꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯈꯪꯂꯣ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯇꯥ ꯀꯣꯟꯗꯨꯝ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯄꯥꯈꯪ ꯌꯥꯝꯅ ꯌꯥꯝꯃꯤ ꯉꯥꯏꯍꯥꯛ ꯐꯝꯂꯕꯅꯤꯅ ꯍꯧꯒꯠꯄꯤꯔꯣ ꯗꯥꯔꯤꯅꯒ ꯄꯤꯛꯄꯅꯤ ꯐꯝꯐꯝ ꯆꯜꯂꯣꯏ ꯅꯈꯣꯏꯒꯤꯁꯤ ꯑꯩꯕꯨ ꯇꯥꯜꯂꯤꯕ ꯀꯥꯏ ꯍꯥꯏꯕꯗꯨꯔꯥ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯃꯥꯟꯖꯒ ꯃꯇꯥꯎ ꯊꯣꯏꯕꯒꯅꯤ ꯂꯥꯡꯂꯦꯟꯅ ꯃꯇꯥ ꯀꯣꯝꯕꯤꯔꯩꯗ ꯈꯨꯅꯤꯡꯅ ꯀꯛ ꯏꯜꯂꯒ ꯃꯤꯆꯤ ꯑꯗꯨ ꯈꯠꯂꯤ ꯀꯣꯝꯕꯤꯔꯩꯅ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯊꯃꯣꯏ ꯂꯀꯥꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯗ ꯌꯦꯡꯗꯨꯅ ꯀꯣꯝꯕꯤ ꯐꯧꯃꯥꯟ ꯈꯜꯂꯤꯕ꯭ꯔꯥ ꯀꯣꯝꯕꯤꯔꯩꯅ ꯏꯕꯨꯡ ꯂꯥꯛꯄꯤꯔꯤ ꯆꯪꯂꯛꯑꯣ ꯐꯤꯗꯥ ꯊꯥꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯝꯂꯤꯕ ꯀꯧꯅꯥꯒꯤ ꯐꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯗꯥꯔꯤ ꯃꯄꯥꯜꯗ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯏꯕꯨꯡ ꯁꯤꯗ ꯐꯝꯕꯤꯌꯣ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯁꯦꯝꯖꯔꯛꯀꯦ ꯃꯥꯟꯖꯒ ꯊꯣꯏꯕꯒ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯀꯣꯝꯕꯤꯔꯩꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯂꯤ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯝꯕ ꯅꯨꯄꯥꯅꯤ ꯐꯤꯗꯥꯗꯒ ꯐꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯃꯈꯣꯏꯅ ꯐꯤꯗꯥ ꯊꯥꯕꯤꯗ꯭ꯔꯕꯔꯣ ꯀꯣꯟꯗꯨꯝꯕꯅ ꯅꯊꯧ ꯂꯩꯇꯦ ꯐꯝꯅꯤꯡꯗꯨꯅ ꯐꯝꯂꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯀꯣꯟꯗꯨꯝꯕꯗ ꯌꯦꯡꯗꯨꯅ ꯇꯥ ꯀꯣꯟꯗꯨꯝ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ ꯈꯨꯜꯂꯛ ꯂꯩꯀꯥꯏ ꯑꯁꯤ ꯆꯥꯎꯕꯅꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯕꯤꯔꯨꯔꯣ ꯂꯩꯁꯥꯁꯤꯡ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕꯅ ꯍꯥꯟꯈꯤꯒꯅꯤ ꯀꯣꯟꯗꯨꯝꯕꯗꯤ ꯆꯠꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯏꯃꯨꯡꯗꯒꯤ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯥꯟꯖꯗ ꯄꯤꯔꯝꯃꯤ ꯇꯥ ꯃꯥꯟꯖꯥ ꯁꯦ ꯍꯤꯗꯥꯛ ꯑꯁꯤ ꯐꯥꯟꯕꯤꯌꯨ ꯀꯣꯝꯕꯤ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯀꯣꯝꯕꯤꯔꯩꯁꯨ ꯀꯣꯟꯗꯨꯝꯕꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯐꯝꯊꯔꯝꯃꯤ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯗ ꯌꯦꯡꯗꯨꯅ ꯀꯣꯝꯕꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ
ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤꯕ ꯀꯤꯁꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯩ ꯅꯥꯆꯣꯝ ꯑꯃꯈꯛ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯈꯜ ꯈꯔꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯀꯣꯝꯕꯤꯗ ꯄꯤꯔꯝꯃꯤ꯫ "ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ, ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯅ ꯍꯌꯦꯡ ꯐꯣꯡꯕꯤꯌꯨ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯃꯨꯟꯅ ꯈꯟꯕꯤꯌꯨ"꯫ ꯀꯣꯝꯕꯤꯔꯩꯅ ꯂꯩ ꯅꯥꯆꯣꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯂꯩ ꯅꯥꯆꯣꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯁꯤꯡꯉꯦ ꯂꯩꯈꯥꯏꯁꯨ ꯁꯨꯔꯤ, ꯇꯈꯦ ꯂꯩ, ꯄꯦꯇ꯭ꯔꯨꯛ ꯂꯩ, ꯒꯣꯟꯗꯥ ꯂꯩ, ꯆꯤꯈꯣꯡ ꯂꯩ, ꯅꯤꯡꯉꯣꯜ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯏꯗ꯫ ꯃꯁꯤꯕꯨ ꯏꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯂꯒ ꯂꯦꯟꯅꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯑꯩꯒꯤ ꯃꯥꯡꯗ ꯑꯍꯣꯏꯅꯅ ꯂꯦꯟꯅꯕꯁꯨ ꯁꯥꯏ, ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯑꯅꯤ꯫ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯂꯣꯏꯅꯔꯤꯕ ꯅꯥꯆꯣꯝ ꯃꯥꯕꯨ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯅꯩꯊꯠꯈꯤꯒꯅꯤ, ꯑꯩꯒꯤ ꯁꯤꯅꯥꯏ ꯆꯩꯕꯨꯅ ꯂꯠꯅꯗꯨꯅ ꯂꯪꯊꯣꯛꯄ"꯫ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯅꯣꯅ ꯀꯣꯟꯗꯨꯝꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯋꯤ꯫ ꯃꯥꯟꯖꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯃꯁꯤꯕꯨ ꯀꯅꯥꯅꯣ? ꯌꯥꯝꯅ ꯁꯥꯎꯅꯕ ꯆꯠꯈ꯭ꯔꯦ"꯫ ꯊꯣꯏꯅꯣꯅ "ꯍꯥ, ꯀꯅꯥꯕꯨ ꯑꯣꯏꯅꯤ? ꯃꯃꯤꯡꯅ ꯀꯣꯟꯗꯨꯝꯕ ꯀꯧꯕꯅꯤ꯫ ꯏꯇꯥ ꯀꯣꯝꯕꯤꯔꯩꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯇꯥ ꯃꯥꯟꯖꯥ, ꯅꯪ ꯏꯇꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯧꯀꯣ"꯫ ꯀꯣꯝꯕꯤꯔꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯀꯅꯥ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯅꯨꯆꯥꯒꯤ ꯍꯧꯅꯁꯥ, ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯀꯌꯥꯅ ꯂꯥꯎꯔꯛꯄ ꯉꯪꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ"꯫ ꯂꯥꯡꯂꯦꯟꯅ "ꯑꯗꯨꯝꯅ ꯂꯥꯏꯅ ꯍꯥꯏꯗꯣꯛꯄꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯀꯣꯟꯗꯨꯝꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯏꯇꯥꯒ ꯅꯈꯣꯏ ꯑꯅꯤꯒꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯩꯔꯧ ꯁꯤꯡꯈꯣꯡ ꯑꯣꯏꯗꯨꯅ ꯇꯤꯡꯈꯪ ꯇꯨꯝꯕꯧꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯔꯛꯄꯗꯤ ꯈꯛꯁꯣꯏꯔꯣꯏ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯑꯁꯤꯅ ꯃꯔꯨꯅꯤ"꯫ "ꯍꯣꯏꯁꯤ ꯐꯔꯦ, ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦ꯫ ꯁꯨꯛꯇꯣ ꯑꯩꯈꯣꯏꯗ ꯄꯤꯌꯨ, ꯑꯩꯈꯣꯏ ꯐꯧ ꯁꯨꯕꯤꯔꯛꯀꯦ"꯫ ꯃꯥꯟꯖ ꯑꯃꯗꯤ ꯊꯣꯏꯕꯅ ꯁꯨꯛ ꯄꯥꯏꯗꯨꯅ ꯐꯧ ꯁꯨꯔꯤ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯧ ꯈꯞꯂꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯅꯕ, ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯃꯥꯛ ꯑꯐꯕ ꯑꯃ ꯐꯪꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯧꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯟꯗꯨꯝꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯩꯅ ꯀꯣꯝꯕꯤꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯁꯦ, ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗꯦꯀꯣ? ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯔꯛꯄꯗ ꯁꯤꯅꯥꯏ ꯆꯩ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯝꯍꯜꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯊꯦꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯟꯖꯦꯛꯈ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄꯁꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯑꯩ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯐꯝꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯌꯥꯍꯟꯈ꯭ꯔꯔꯣꯏ"꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥꯒꯤ ꯐꯝꯖꯥꯎꯗ ꯇꯨꯝꯊꯕꯗ ꯃꯉꯥꯏꯔꯤ꯫ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ "ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯁꯤꯗ ꯑꯀꯤꯕ ꯄꯤꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯌꯨꯝꯂꯛ ꯐꯥꯎꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ?" ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗꯒꯤ ꯈꯖꯤꯛ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯥꯟꯖꯒ ꯀꯣꯝꯕꯤꯔꯩꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯥꯟꯖꯅ "ꯑꯩꯒꯤ ꯅꯥꯆꯣꯝꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯗꯥꯏ? ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤ ꯈꯜꯂꯕꯒꯦ?" ꯀꯣꯝꯕꯤꯔꯩꯅ ꯃꯥꯟꯖꯅ ꯉꯔꯥꯡ ꯄꯤꯔꯝꯈꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯃꯄꯣꯞ ꯑꯃꯠꯇ ꯀꯥꯏꯗꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯆꯣꯝ ꯑꯗꯨꯗꯒꯤ ꯁꯤꯡꯉꯦꯜ ꯂꯩꯁꯛ ꯑꯅꯤ ꯂꯧꯊꯣꯛꯍꯧꯔꯒ ꯀꯨꯟꯗꯥ ꯂꯩꯒꯤ ꯃꯌꯥꯏꯗ ꯆꯤꯒꯣꯡꯂꯩ ꯑꯗꯨꯅ ꯍꯥꯞꯇꯨꯅ ꯃꯥꯟꯖꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯨꯠꯅ ꯂꯧꯍꯧꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯗꯨꯅ ꯅꯥ ꯄꯌꯦꯠꯇ ꯆꯤꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯍꯪꯂꯛꯏ, "ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯦ ꯍꯥꯏꯔꯤꯕ ꯅꯪꯅ
ꯀꯔꯤꯒꯤ ꯅꯥꯆꯣꯝ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯤ? ꯍꯥꯏꯌꯣ, ꯅꯈꯣꯏꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯒꯦ? ꯅꯥꯆꯣꯝꯗꯒꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯌꯥꯏꯗ ꯆꯤꯒꯣꯡ ꯂꯩꯅ ꯍꯥꯞꯇꯨꯅ ꯄꯤꯊꯣꯔꯛꯂꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯇꯨꯔꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯋꯥ ꯇꯨꯔꯩ ꯆꯟꯕ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯖꯕꯅꯤꯅ ꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯁꯤꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯆꯣꯝ ꯇꯈꯦꯜꯂꯩ ꯑꯁꯤꯅ ꯑꯩꯒꯤ ꯅꯥꯄ ꯌꯦꯠ ꯑꯁꯤꯗ ꯆꯤꯟꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯃꯤꯠꯌꯦꯡꯁꯨ ꯆꯣꯏꯊꯣꯛꯆꯔꯣꯏ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯝꯕꯤꯔꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯃꯈꯣꯏ ꯌꯨꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯆꯪꯂꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯣꯔꯦꯟꯃꯛ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯠꯇꯨꯅ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯂꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯃꯇꯨꯡꯅꯤ꯫ ꯏꯕꯦꯝꯃꯨꯒ ꯀꯣꯝꯕꯤꯔꯩꯒꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯦꯝꯃ, ꯃꯤꯁꯛ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯈꯔ ꯆꯠꯊꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯃꯨꯡꯗꯗꯤ ꯆꯪꯁꯤꯜꯂꯛꯄ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯍꯥꯛ ꯅꯊꯟꯇ ꯃꯄꯥꯜꯗ ꯈꯛ ꯊꯣꯛꯀꯅꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯦ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯏꯃꯥꯅ ꯍꯧꯗꯣꯛꯀꯦ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕ ꯑꯁꯤꯗ ꯃꯤꯁꯛ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏ ꯇꯤꯟꯕꯨ ꯁꯥꯟꯅꯁꯤꯜꯂꯤꯕ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕꯕꯨ ꯆꯪꯂꯤꯕ꯭ꯔꯥ? ꯍꯨꯔꯥꯟꯕꯅꯗꯤ ꯃꯐꯝ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯨꯔꯥꯟꯕ ꯀꯩꯁꯨꯗꯤ ꯆꯪꯂꯣꯏ꯫ ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯏꯆꯥꯒ ꯈꯪꯅꯕ ꯃꯥꯟꯖꯗꯨꯗꯤ ꯉꯁꯤ ꯂꯥꯛꯂꯝꯗꯕ꯭ꯔꯥ? ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ, ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯔꯕꯗꯤ ꯏꯃꯥꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯗ ꯏꯃꯥ, ꯍꯩꯍꯩꯗꯦ, ꯀꯔꯤꯒꯤ ꯁꯤꯒꯗꯣꯏꯅꯣ? ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯈꯤꯒꯅꯤ꯫ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯁꯦ, ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯦꯝꯃꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯃꯇꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯥꯟꯖꯅ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯆꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯃꯥꯟꯖꯁꯨ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯅꯝꯁꯤꯜꯂꯒ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯃꯨꯡꯗꯅ ꯏꯕꯦꯝꯃꯨꯅ ꯃꯄꯥꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯛ ꯑꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ, ꯑꯩꯅ ꯉꯝꯂꯦ, ꯅꯪꯕꯨ ꯐꯥꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯇꯨꯝꯂꯝꯗꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯏꯃꯥꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡꯗ ꯑꯁꯨꯃꯛ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯇꯥꯔꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃꯨꯅ ꯌꯦꯅꯈꯥꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯡ ꯌꯥꯝꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯕꯦꯝꯃꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯏꯕꯦꯝꯃꯨ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯦꯝꯃꯨꯒꯤ ꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯐꯠ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯅꯍꯥꯛ ꯀꯅꯥꯅꯣ?
Namay namit kumliba na hakanano. Kumliba pirup to. Thuna hangdo. Kombirei na makut aduna nupadugi makokto upsiliba pirup adubo hangdoklami. Laimaida makadana mahaki mamana shiduna taduna leiri. Aigi imabu thangna thinduna hatliba. Nahakanano. Nahakpusto ay nahatkani. Mamit aduna mitmangda leptuna leiriba nupadubo yengluba matamdadi. Tarin ipanba thazagi mangalna mayek seng phatana leiriba saktam madubo urami. Machilladuda khanghaudana sonki. Tamanja. Nupasi manjani. Manjana Kombirei da hai. Kombi, aina na timasi. Nang magna. Aigi imungsida. Pattaba tabak tawbada natana. Aigi amatang hairabi imabaso. Thang na tinduna halaba. Aina nang buso soidana hatkani. Kombi, aigi wase mugdadako. Aina imabu hatpanate. Kombirei na. Makada taduna leiriba thang adubu makutna paikhatli. Aduga manjadu thinge tawrami. Adubu thinba ngamlamde. Makuttu thara thara niktuna leirami. Manjana aina hatpo oiramlabadi. Aigi thawai ase. Hingnaba ai soidana chenkhiramni. Mihat asigi langla langjil aina soidana thekigani. Nangi wamata ai taningde. Nangdi mihat pane. Nangbu ichamchamna khanduna nungsiruba ai ase. Ihamna panglamle. Ngasi haiba numittagi nang aigi mari tatlabane. Nangi nasak aduso aigi mangda amuk hana ulaglagado. Hemi hatpa nang kaidawre. Aibuso hatkiga haibro. Se halo. Aibuso nakut magna halo. Aigi saktambo taret ipan bathasigo. Mai thong tangkhai mana khumjinba. Tangkhai mana saphongbani haina nangna lauribado langani. Tasengna aina landaba makto oiramlabadi. Nangi namangda ay amuk khana lepa ngambo oijage. Mapu mahakna khangshano. Manja mafam adu thadoktuna chatkirami. Kombirei na mamage asiba hakchang adubu konduna kaplami. Kombirei gi wakhaldadi mahaki mamabu manjana hatlibane haina laurami. Wafam masi kadai phawba chumlibano lalibano haibado nongmadi soidana khanglakhigani. Numit kharani gi matungni Manja mayumda laikhidre. Mafam khangdana mangkhri. Numit kharani asida Kombirei gi mayumda numit khudingi ahingda chatlamba nupadusu chatkidre lakhidre. Langlena Kombirei da hai. Kombirei tamanjado mayumda hanjiraktaba numit masing yamlaba malik. Thabak ase mahakna tawromgani haibadi aina khak thajade. Nakoina mahakki michang asuk yamna changlibasi karigino. Aigi mitmang magdadani mahakna aigi imagi thabakta yumduna leiriba thang adubu satokhibado. Aina mabu phawbane. Thabak ase mahakna tawbani. Adunabu mayumda halaktakai mafam khangdana mangkhribase. Mahakna asiguma thabak ase tawramgani haiba nangbu thajabrane. Michina tasengna uraba adu phawba. Karamna mahakbu thajade haigani. Mahakki nungshiba adudi minambani. Karigumba oija oitha kharagidamak Aibu nungshiba sasinarambani. Adubu aigi ikutta paiba thangaduna mahakpudi thenba ngamkhide. Maramdi mahabu aina thamoi singna nungsirubana. Mihatpa mahakti mafam khangdana mangkhrasado. Amuk hana mafam masida halaktaba oisado. Asumna wari sanaringai tanja asida kondumbadu changlaklammi. Dari aduda phamthai. Kombirei bu yengduna hairi. Kombi wakal hena khanjinbasu tawkhino. Nangi na mabu hatpa manjado aina phangnaba thiri. Mi hatpa magumbana kayam koina lotuna leiba ngamgadawribage. Ai leiri. Nangi damak ai leiri. Langlena ta kondom mamangda aikhoina ta kondomda haidaba kayam haiki ngangki sakibada apangbana chalsingni khanduna khoi khaling kha thabiganuko. Kombirena chasi maru hundoksi matong haibada aingonde hek thokle. Aina mahakpu icham chamba miyoini khanduna aigi thamoibu pithoklure. Aduga mabuk jal singdaba mi hatpa ngambo misak oiramle. Aina matam pumbada lana lauraba ta kondombana ngasi aina awaphamda taraba mikup asida aigi dama hwambom tingduna leplari. Ayese kaya panglurabano. Chairak asida Kombirei gi thamoida kondombagi mami taba haukhirami. Masida kondombadi thoini hena haraujarami. Adubu
Mapugi sajai chakiba apangbani khanba gada mahakkisu asingba matam soidana lakhigani. Asumna nongma asum haujin khirami. Haukiba numit kharani asida tatlaroidaba langla pareng ama oiduna kondumba amadi Kombirei ki nungsibabu laikhal chana lenglari. Somdana manjadu thabum ani henjilakli mayumda halludaba. Jingi manakta leiba lautang sang machamada yarektuna leirakli. Matam khara mafam masida chaidang luraba matungda mahakna khalli. Numittuda aigi mitmangda chatkhiba amuba phizol setpa nupadabo kana oiriba. Mahakna ima ibe mubu hatlaga mi hatpagi mingtholna aina phanghauri. Miya mamangda aina aranba tahauri. Chairak asida aina mingtholadabu isana yajaraba amaga mafam masida lotuna lairari. Mashina aigi irase jumle haina soidana sakrani. Khulladuda ai lona muk chattaba yadre. Mi hatpa nupadabu masak khangdoktaba yadre. Aigi Kombireina aibu lana lawkre. Manjana numit aduda ukhiba misak adubu kana oiramba yabage haina wakhal munna tawrammi. Aroibada karigumba ama ningsinglaklammi. Naha nongama numidang waikanaduda aina Kombireigi mayumda chatpada nupa anikak hana phamduna leiramkhibado. Makhoi anigi marakta yawba kondumba haiba misaktu onthokna mankreda. Matam maduda langlena kondumba shina Kombirei amadi aigi nungsi lambelda tingkhang tumbogum ayetpa soidana oirakkani haikhibado. Misak ado kondumba soidana oiramkani. Ai langlenga wafam asi tanarage. Numidangi thenglaba matam maduda manjana langlengi mayumda changlammi. Mamang thong adubu thinduna kawi. Langlen amukta mapalsida thokpirauba. Tumliba langlena taraduna khoiru thaumai ama paiduna mapada thoklaklammi. Khoiru thaumai ki mangaladuda mangda lepliba nupadugi saktam adubu ubada langlena manjane haiba khanglammi. Tamanja nangdi ahingsida aikhoiba muk hatba laklibra. Ngaikho Langlen ai mi hatba natte. Aige singba thamoigi paudamse aigi Kombina tabidrabasu nangonda paudamjage haina ai laklibani. Nangna han makhai kadaida leirubage aduga nangi karamba semjin chajinbu wafamno aingonda muktam gadoriba sina. Mihat asigi matangda ainu chingnaba misak ama lei. Misakto nahan muk nangna pankhiba kon. Wahai asi haiba loi phatringaida imungdagi Langlengi mamana kauraklammi. Langlen mapalduda kanagano nangna wari sariba adubo. Langlena manjada yenglaga ima thoklakpa tare nang chakro ai changle asi hairaga imungda changkhirami. Manja so adumak yum madudagi thoklaklammi. Mathangi numitni Langlena Kombireigi mayumda chattuna pau tamlammi. Kombi ngarangdo ahing nongyay aduda ta manjada ikhoida laklammi. Khoi saunaribi Kombireina khummi. Mayekna takpa sum henjilakli. Matam kharagi mamangda aikhoigi yumda ahing khudingda nupa ama changlakle haina tawnabada manja oirambado haujikna nakhoigi yumda amuk yaurakla boire. Ita nang chekshina layuko ngaikhoda adumna lana hana hekta khankhinu. Mahaknadi mahak mihatpa naten hairi. Mihatpa mi amanabu masana mihatpa na haina karamna haijagani. Tanja aduda kondumbado Kombireigi mayumda laklammi. Kombireina kondumbagi maphamda pawadubu tamlammi. Kondumbana kari haiba manjado muglakle haiba mahak aigi hek thengnaba mikupta aina soidana hatladabani. Kombi aina laklibase wama haigena laklibani. Awang patta thamna khenjonglakta thambal yamna satlawi. Hayengse aiga koithoklusi nangsu yumda sum leishinbada hainaramlaroi. Ai amuk chatlage soiganuko. Numidangi matamni Manjana mahaka luna tinaba mataw thoibaga wari sanarami. Manjana itaw nangna aigi mating amuk tapangbiyo. Aigi Kombina aibu lana lauduna leibase ai khangba ngamde. Asingba langlalang jila dubu puthoknabu hotnabada nang aigi mating pangbiyo. Asumna mirot amagum leibase ai yamna wari. Thoibana aina panggadoriba mating asibu karino. Aina chingnariba misakse adai kanastu nate. Kombireiga mari lainariba kondumbabuni. Nanga tinaba nataw sana haldo kondumbaga sutinabadai.
Sanahalda paw asi tamduna Kondumbaga wari sanahansi. Numit adugi wari adugi matangda wari haudokallo. Ai lona lumduna tage. Mashinatana upay amata leitre. Phare. Ai mateng panglake. Haujimak zatse. Thoibana mataw Sanahalga unaduna hairami. Itaw, nangga tinabu Kondumbagi manakta chattuna Kombirei ki mama ibe munusi kibagi wari ki matangda wari haudo. Nakhoi anidi yamna luna sutinabani nangwanda soidana asengbodo hairakani. Itaw manjagi mateng amukta pangbiyo. Mahak haujik mafamsida leiri. Matam aduda makhoi ahumdo Kondumbagi mayumda chatlammi. Thoibaga manjagana phaglang marumda lumduna leirammi. Sanahalna Kondumbabu kautoklammi. Kondumbana Itaw, thenglabagana sida kari leirabage. Imungda changse. Makhoi anido imungda changlammi. Sanahalna yamna haisingna Kondumbada asumna hairammi. Itaw Kondo, aina karigumba wafam ama tare. Nangwanda tamhaudaba yade haiduna ai hauji hekta laklibasini. Kari pauno hekta hayo. Mafam masida manjadamuk halaktuna lotuna leire haibase. Nangsu pau taraba natra. Tare. Adu kaidorage. Kombirei gi mamado nangna hale hainarakliba asibu chumlibra. Wafam ase manjana sandorakpa soidana oigani. Tasingna chumba tarabadi wafam masina paksana sandokidringai manjabo hana hatnabu honahaushi. Mashine itawgi punchida aphaba oirakani. Kondumbadi Sanahalna hairiba wafam masida thajarami. Thajabhamsu thoi. Kombirei nasu magi mafamda manjado halakle haina tamlakre. Tasingna mihatpa midi manjanati. Manjada mihatpa mingthol pishinbani. Asingba achumbabu aranbana kayam koina namsinduna thamba yagani. Manjana asingba pumba miyamda tamthoklakle haina khalladuna. Manjabo hana hatlaurasi haina. Kondumna Sanahalgi mafamda achumba wafamsing adubu loina haidoklammi. Aina Kombireibo yamna nungsi. Sinai jayda leiwa sonduna phau mafamda biki. Adubu mahakna matam pumbada aigi nungsibabu mirai biki. Aigi mitmangda manjaga makhoi anigana tattana linaki. Adubu aina makhoi anigi mari adubu thadatnaba haiduna Kombirei mayumda ahing khudingda Kombirei thawai mangabu aina themjinba chatki. Aduga manjabusu hatnabu honaki. Numitto Kombirei thawaibu naw themba aroiba numitni. Ahing aduda ai Kombirei mayumda chatki. Ngasina loiri. Hayingdagidi aina silliba thabak pumnamakase loina mai paklagani. Kombireina aibu nungsidaklagani. Aduga manjabuna hena tathiraklagani. Chapu asi kaktanga sumanglumda phumjilamkhige. Kondumbana makokta phirup khumduna sumang tamna tapna laklammi. Mahakna lakpa aduda manjana tungda tapna inaraklammi. Kondumbana magi tungda karigumba mi ama lakle haibasi samin phangladuna khanglammi. Aigi tungda lakliba misi manja soidana oiramgani. Kombireina pau tamba soidana oigani. Tanja asida yummadugi mamang thong adu hangdokhibagi makholdo Kondumbana tarammi. Thong asi hangdokhreni. Tungdasu thajinkre. Mangsida muk thajinkrabadi ai soidana shiba tare. Yumsidagi thoglakpa misi oini hekta thangshina thillaka halaki. Mi hatpana manja sina taja haurasani. Kondumbana makhuta thang adubu chetna paiduna sangshilami. Yena kharomna thoglakliba Kombireigi mama ibemu adunasu khangkhiba tare khanduna thang aduna thinjilami. Aduga kanna chenkhirami. Wari sing asibu Kondumbana Sanahalda loina leiraba matungda hairi. Kombireigi mamabu aina hatkibani. Aduna wafamase khangnarakdringaida manjabu thiduna halaurasi. Phari taw ai manjagi leifam khangi. Haujimak hekta chalhausi mabu hatlurasi. Sanahal amadi Kondumba makhoi anido mapalda thoklaklammi. Aduga Sanahalgi matung induna chatlammi. Sanahalna Kondumbabu Kombireigi mayumda purammi. Kondumbana hai. Itaw, Kombireigi mayumda puribasi karigino. Mashida manja leibrane. Kombireiga amukta hana unashena tawani. Kondumbana ahing aduda Kombireibu kaurammi. Kombirei su haugalakduna khoiru thaumai paiduna mapalda thoklaklammi. Kondumbaga nupa amaga leptuna leiramba adubu uraduna Kombireina hanglei. Ta Kondom, ahing asida kari tawba yaurabage.
ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥꯎꯁꯤꯅ ꯄꯨꯔꯛꯄꯅꯤ ꯁꯅꯥꯍꯜꯅ ꯀꯣꯝꯕꯤꯔꯩ ꯑꯩ ꯃꯥꯟꯖꯒꯤ ꯃꯇꯥꯎꯅꯤ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯕꯨ ꯆꯨꯝꯊꯣꯛꯀꯦ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯟꯖꯒ ꯊꯣꯏꯕꯒ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯅꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯂꯦꯞꯂꯒꯅꯣ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯣꯟꯗꯨꯝꯕꯅ ꯀꯣꯝꯕꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯥꯗꯤ ꯂꯥꯛꯆꯔꯤ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟꯗꯨꯝꯕꯅ ꯃꯥꯟꯖꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯟꯖꯅꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯀꯣꯟꯗꯨꯝꯕꯗ ꯐꯨꯔꯝꯃꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯟꯖ ꯑꯃꯗꯤ ꯀꯣꯟꯗꯨꯝꯕꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯈꯦꯡ ꯇꯥꯕ ꯃꯈꯩ ꯐꯨꯅꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕꯅ ꯌꯣꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯃꯥꯟꯖꯅ ꯀꯣꯟꯗꯨꯝꯕꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯣꯟꯗꯨꯝꯕꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯣ ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥꯗꯣ ꯀꯅꯥꯅ ꯍꯥꯠꯈꯤ ꯀꯣꯟꯗꯨꯝꯕꯁꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯀꯣꯝꯕꯤꯔꯩ ꯑꯩ ꯂꯥꯜꯂꯦ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯥꯟꯖ ꯃꯤꯍꯠꯄ ꯅꯠꯇꯦ ꯃꯤꯍꯠꯄꯗꯣ ꯑꯩꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩꯗꯤ ꯈꯜꯂꯨꯕ ꯋꯥꯈꯜꯒ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯜꯂꯨꯔꯒ ꯀꯣꯟꯗꯨꯝꯕꯕꯨ ꯍꯦꯟꯅ ꯇꯨꯀꯠꯆꯔꯛꯂꯝꯃꯤ ꯃꯥꯟꯖꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤꯕ ꯑꯩꯕꯨ ꯃꯤꯍꯠꯄ ꯃꯤꯡꯊꯣꯜ ꯄꯤꯁꯤꯟꯗꯨꯅ ꯃꯇꯝ ꯀꯌꯥꯅꯣ ꯑꯩꯅ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯣꯝꯕꯤꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯎꯕ ꯑꯣꯜꯍꯟꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯍꯟꯈꯤꯕ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯕꯒꯤ ꯋꯥꯔꯕ ꯆꯩꯅꯥꯕꯨ ꯑꯩꯅ ꯈꯥꯡꯗꯨꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯛꯈꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯒꯤ ꯀꯣꯝꯕꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯟꯅ ꯂꯧꯔꯝꯕꯁꯤꯡ ꯑꯗꯣ ꯏꯉꯥꯒꯤ ꯅꯣꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯂꯤ ꯀꯣꯟꯗꯨꯝꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨꯅ ꯀꯣꯟꯗꯨꯝꯕꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯀꯣꯝꯕꯤꯔꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯝꯕꯤ ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯌꯨꯝꯗ ꯂꯥꯠꯆꯔꯤꯕꯁꯦ ꯅꯪꯒꯤ ꯁꯛꯇꯝ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯂꯥꯠꯆꯔꯤꯕ ꯊꯃꯣꯏ ꯂꯀꯥꯅꯨꯡ ꯑꯁꯤꯗ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯊꯠꯆꯤꯟꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯂꯔꯤ ꯃꯤꯀꯨꯞꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯅꯕ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯪꯅꯕ ꯉꯁꯤꯗꯤ ꯑꯩ ꯃꯤ ꯍꯥꯠꯂꯔꯤ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯣꯏꯔꯛꯏ ꯏꯈꯦꯡ ꯐꯛꯂꯕ ꯏꯈꯨꯠꯁꯤꯅ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨꯗꯤ ꯍꯦꯛꯅꯤꯡꯗ꯭ꯔꯤ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯏꯈꯨꯠꯁꯤꯅ ꯊꯦꯡꯂꯨꯔꯒ ꯁꯣꯛꯂꯨꯔꯒ ꯂꯩꯔꯥꯡ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯁꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯊꯣꯛꯂꯒꯅꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯈ꯭ꯔꯣ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯒꯅꯣꯅ ꯅꯪꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯎꯠꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯎꯠꯈ꯭ꯔꯔꯣꯏ ꯀꯣꯝꯕꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯍꯜꯅ ꯀꯣꯟꯗꯨꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯂꯦꯞꯅ ꯈꯜꯍꯧꯏ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯇꯥꯃꯥꯟꯖ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯇꯥꯃꯥꯟꯖ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯟꯖꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯃꯥꯟꯖꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯤꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯃꯇꯥ ꯂꯥꯡꯂꯦꯟ ꯐꯝꯂꯤ ꯂꯥꯡꯂꯦꯟꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯁꯤ ꯀꯞꯂꯒꯅꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯀꯣꯝꯕꯤꯔꯩꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯀꯣꯝꯕꯤ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯅ ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯕꯅ ꯄꯣꯂꯣꯏꯗ ꯀꯥꯏꯅ ꯃꯩꯆꯥꯛ ꯂꯪꯍꯧꯔꯦ ꯑꯄꯪꯕ ꯊꯃꯣꯏꯅꯪꯗꯤ ꯀꯞꯆꯋꯣ ꯂꯧꯅꯝꯕ ꯋꯥꯍꯩꯗ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ
ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯁꯩꯍꯧ ꯃꯇꯝꯗ ꯈꯨꯗꯣꯜ ꯂꯩꯔꯥꯡ ꯑꯣꯏꯅ ꯄꯤꯔꯝꯈꯤꯕ ꯀꯪꯂꯕ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠꯅ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯟꯗꯨꯝꯕꯕꯨ ꯍꯥꯠꯂꯤꯕ ꯃꯥꯟꯖꯕꯨ ꯃꯈꯣꯡ ꯃꯈꯨꯠꯇ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯃꯜꯂꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯦꯜꯂꯛꯇꯨꯅ ꯀꯣꯝꯕꯤꯔꯩꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ! ꯗꯥꯃꯥꯟꯖꯗꯣ ꯑꯥ ꯁꯣꯔꯣꯛꯇ! ꯍꯥ, ꯗꯥꯃꯥꯟꯖ ꯀꯩꯗꯧꯔꯕꯒꯦ? ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯀꯣꯝꯕꯤꯔꯩꯗꯨ ꯊꯣꯡꯒꯥꯗ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯦꯞꯄꯒ ꯃꯥꯟꯖꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯃꯃꯤꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯝꯕꯤꯔꯩꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯤ ꯀꯣꯝꯕꯤꯔꯩꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯩ꯫ ꯃꯤꯌꯥꯠ ꯇꯥꯔꯕ ꯑꯩ ꯆꯍꯤ 15 ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯀꯣꯝꯕꯤ, ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛ ꯑꯣꯏꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯂꯝꯂꯥꯟꯕ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯣꯜ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯗꯤ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯆꯍꯤ 15 ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯀꯣꯝꯕꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯇꯕꯨ ꯇꯥꯔꯒ ꯋꯥꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯇꯦꯛꯈꯠꯄ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯩ ꯆꯠꯂꯤ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ, ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯩ ꯇꯥꯝꯅ ꯆꯠꯂꯤ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥ ꯊꯣꯛꯅ ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯀꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯍꯥꯛꯄꯣ? ꯁꯛꯂꯣꯟ ꯌꯥꯝꯕ ꯂꯩꯆꯤꯜꯁꯦ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯅ, ꯑꯗꯨꯕꯨ ꯑꯄꯥꯏꯕ ꯊꯃꯣꯏ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯏꯄꯣꯝꯅ ꯊꯃꯣꯏꯗ ꯇꯣꯔꯕꯥꯟꯗ ꯏꯊꯛ ꯀꯟꯅ ꯍꯟꯖꯤꯟ ꯌꯩꯔꯔꯤ꯫ ꯑꯗꯨꯕꯨ ꯗꯥꯃꯥꯟꯖ, ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯪꯕꯨ ꯊꯤꯟꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯐꯔꯦ, ꯑꯋꯥꯕ ꯄꯨꯝꯕ ꯑꯩ ꯈꯥꯡꯂꯒꯦ꯫ ꯅꯪꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯅ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯈꯤꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯀꯣꯝꯕꯤꯔꯩꯗꯤ ꯂꯩꯅꯥ ꯃꯆꯣꯏ ꯑꯃꯠꯇ ꯇꯥꯗꯅ ꯑꯌꯨꯛꯀꯤ ꯅꯣꯡꯂꯨꯝ ꯂꯤꯛꯂꯥ ꯃꯔꯛꯇ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯃꯥꯟꯖ ꯆꯠꯈ꯭ꯔꯦ꯫ ꯀꯩꯁꯨꯝꯁꯪꯗ ꯃꯤꯌꯥꯠ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯃꯥꯟꯖꯒꯤ ꯄꯥꯎꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤ꯫ ꯅꯣꯡꯃ ꯀꯩꯁꯨꯝꯁꯪꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯨꯏ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯟꯖꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯒꯅꯤ ꯍꯥꯏ꯫ ꯀꯣꯝꯕꯤꯔꯩ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯣꯝꯕꯤꯔꯩ ꯑꯋꯥꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯥꯏꯅ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯩꯔꯤ ꯊꯣꯛꯅ ꯂꯥꯃꯩꯒꯨꯝꯅ ꯆꯥꯛꯂꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯂꯝꯗꯦ꯫ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯟꯖꯩ꯫ ꯗꯥꯃꯥꯟꯖ, ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯁꯣꯛꯊꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯀꯣꯝꯕꯤꯔꯩ ꯑꯣꯏꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯏꯗꯣꯝ ꯏꯊꯟꯇ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯕꯤ ꯀꯣꯝꯕꯤꯔꯩ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ꯫ ꯅꯪꯒꯤ ꯀꯣꯝꯕꯤꯒꯤ ꯋꯥꯔꯤꯁꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯂꯩꯃꯟ ꯆꯟꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯁꯅꯨ꯫ ꯂꯝꯐꯦꯜꯅ ꯋꯥ ꯀꯣꯝꯕꯤꯔꯩ ꯃꯗꯣꯝ ꯊꯃꯣꯏ ꯀꯥꯏꯕꯤ ꯂꯩ꯫ ꯃꯥꯂꯪ ꯏꯄꯣꯝ ꯂꯥꯡꯂꯀꯥꯟꯗ ꯁꯥꯠꯄꯤ ꯂꯩ꯫ ꯂꯩꯔꯥꯡꯅ ꯀꯨꯝꯂꯥꯡ ꯆꯨꯞꯅ ꯇꯦꯡꯊꯥꯕ ꯂꯩ꯫ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯝꯅ ꯂꯩ꯫ ꯁꯥꯕꯤ ꯁꯥꯅꯧ ꯅꯨꯡꯉꯣꯜ ꯂꯩ꯫ ꯐꯥꯔꯕ ꯁꯝꯂꯥꯡꯅ ꯀꯨꯞꯂꯕꯤ ꯏꯔꯥ ꯊꯥꯡꯂꯕꯤ ꯃꯤꯁꯅꯥꯅ ꯀꯨꯝꯒꯤ ꯂꯥꯛꯌꯦꯟ ꯂꯥꯛꯄꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯁꯤꯟꯊꯕ ꯇꯔꯪ ꯂꯥꯏꯖꯕꯨ ꯇꯩꯊꯣꯛꯇꯨꯅ ꯃꯁꯥꯕꯤ ꯄꯥꯝꯃꯨꯕꯕꯨ ꯂꯥꯛꯄꯔꯥ ꯍꯥꯏꯅ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒꯨꯝ ꯀꯥꯏꯅ ꯃꯩꯆꯥꯛ ꯐꯪꯍꯧꯔꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛꯇꯪ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯛꯊꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫